Government school tara pulaga model school same na private school singa chamdang naba ngamna naba government na honari haina education minister ade samna phong dokre Manipur ki helum abasung handicraft ta investment tawinaba amadi training bibinaba minister thongam bisojit na Sweden investor singda phong doklamne haire Disable sing na ning tam satok sa sintobak yana na ba thakai masuk na sa tagada ba tara suba fortnight barrier free campaign nga sidag haudokre Amasung under summit in FIFA World Cup 2017 na saruk yakiba Manipur ki sadaroi nipan mo tongan ba lup sing na taram na okna gre Mayam khurumjari adom ne ambiri basi impact news ni ai takhalamam siam kanan hauje pungja si phawagi marba paw sing myam de pijari Education Minister T S Radya Siamna government school tara punlaga model school khara semdana private school singa sangdamna ba ngamna ba thaurang tauri haina government sin honari haina phongdokre wafama singa se Johnston Higher Secondary School gi annual freshers meet ta saru yarduna minister na phongdokibani school asigi Students Union amasung staff sing na sinna pangthoki batharam aduda minister na makata na phongdokibada Johnston Higher Secondary School yangna government school singda awara pakaya lairi adubo fast food tagi yamna thuna asapot puthorpagum education department adi khudakta awara passing mention bangamloi haike maruina oza transfer tawba matamda mahirui singna irang sagat panatraga warowadi tawbiganu apabo oza khudimak agaknaba school amada adum laigani haibadi asumba oiroi haike Delhi dagi expert team kauduna mafam saba school singda smart class tamna basu education department kana honari haibu wafam su phongdoke loinana oza singna tolop sare haiduna pension satpa ngaidun leithopagi mahuta mahiroi amata oirabasu kathokpaga loinana mas naiba mi amadi semlangmage haibagi wakhalonda ithau pangthopi haina su minister na appeal tauke Be positive aduga identify the problems of the school problem is school ki problem se kaina kana saaf rani ozagi and school building ki awata pa problem se loi thanglo kanda you have to learn how to prioritize your problems tin rabal kunsi se lambi yam sai problem yam ani kunsi se yam sang hoi ninge ba zer concept se aduna sigi problem me se thena na ba we have to prepare anytime anything any problem lai ba kan oza thang le sa thang de adum lapio ai telephone number lobio aduga kari kari ni se to ko problem le to la kare ha ne kan mana na ko ni ne thok re se sa he strike ke to ba adu strike to mo ta afaba positive ko report na solution ko rakam ne Textile Commerce and Industries Minister Thongam Bisojitna magi Sweden khongsekta lamdamadu gi mioi singda Manipur gi handloom amasung handicrafts ta investment tawina amasung training pibina ba hairam le haina phongdokre Directorate of Handloom and Textile amasung Manipur Handloom and Handicrafts Development Corporation Limited the sinna pauna kaithil leiba panthoibi shopping complex ta pangthokadaba hand women garment Fia Hogdopaki Torumda Wafamasi Pongdokibani, Hogdopaki Toramadda, Atomi Tunglen on the Yakiba, Minister Biswas in Namaka Taraduna. Mipal Tangdun Lapana, Lamdamasiki Handloomgi, Lamda Sotarapani. Indiada, Handloomgi Potok, Potok Padabani Puna Makokni Adabo, Lamdamasida, Meter Lak Buta Sang Bapi, Matau Tabada, Subnatagi, Meter Lak Yankin Toykak Potokpa, Ngamle. Isai Sana Hona Dragadi, Lenga Kaktada, Wansun Banayaro, Haiki. Government Fia Hogdopagi Tauramadu Directorate of Handloom and Textile Amasung Manipur Handloom and Handicraft Development Corporation Limited officials Amasung Lamdamasi the Pisa Lon Sagi Tabak Tauriba Mui Kayanasar Yake Minister Nafia Adu Hogdok Labamatung the complex Aduda Hangdokiba store sing Aduda Tamliba Handloom Amasung Handicrafts ke Polam Sing Su Koinasatan Yang Sinke As Swedishly, a investor like a company in India, Sahamani, the Manipur, Apollo 25. She put us one another. She put a number of the I call the resourcing, like you post the human resource, like I call human talent, like natural resource, like I call the like the basically like the people. I don't know the kind of the Moi Pora, Kanda, high posting to Moda, Harakanda, economy. Invest all the Harakanda to Manipur. The Pilpana Horni,
अखोई एंटरप्रेन्योर मचा सु काना होरनी एट द सेम टाइम मणिपुर द लेबर वर्क फंगदबगी समस्या जे पुअने थकाई मसुबना सथगदबा तरासुबा फोर्टनाइट बैरियर फ्री कैंपेन ngasidag hawdokre कैंपेन asi social welfare department ki mating makhada handicap development foundation manipur amadi parents guardian council of persons with disabilities manipur gi apex body बैरियर फ्री कैंपेन committee na sinna pangthopani ngasi manipur press club ta pangthokpa campaign asi hawdokpa ki tharomda hdfm gi secretary general dr s jaswantana Disable oraba miyoi singna khunai asida thengnari ba pal sing khangdok nabagi pandamda campaign asi pangthokpani disable oraba miyoi singna ningtamna hingbada thengnari ba khudong shadaba sing asi handa handuna khunai asi chakot khongthangda kari karama thaudang sing lobu yabagi haibadu khanagani english ni tarahumdoi gi December tang ahumda prime minister na hawdokkiba accessible india campaign gi mami state asida sutaba haurakle campaign asi gi manung sanna English ni kunitoi fawbagi manungda lebak asigi city khudimakta disable loiba singna chadi yankhai da free oina hingma ngamanaba pandam thamlibani maru oina government ke loisang sing hospital lambi miam tinba mafam amasung mahiloi sang singda disable oiraba singna ningtamna sangthok sangsin yagadaba structure sing seminaba khonai asidagi disability handahanbada laingak na khongthang kaya lokhalakani thaje haina sophongdokhi shareholder member listing kunito hena laidiba Imphal Urban Cooperative Bank po mioi kharana muthatna bo honari haina maral sirak lemadi haideba mioi singa sigi mathakta mainaba singna akan mamiyeng sangbi haina Imphal Urban Cooperative Bank Shareholders Development Union gi maikai degi pun sing selakli ngasi Manipur Press Club ta pang thopa pang musungna bamada union asigi president Sarumam Rajenna bank asigi general manager masung manager na tongning bata tawduna bank asibo muthatna bo honari haina maral sirakli RBI ki janen guideline thugaiba ki damak makhoi ani ki mathakta inquiry sathanaba RBI na khanglang labasu ngasi phawba mani labas sing ni action loba ngamdana leidi mak na makha taraduna bank asida democratic management thamnanaba board of director ki election pangthoknaba Manipur High Court na ruling thokrabasu ngasi phawba mani labas sing na thabak oina pangthokpa leitri ngasidagi tharga numita ni fawbagi manungda general manager amaso managers anibu suspend tawnaba madi makhoi anigi mathakta inquiry tawbina ba mahakna mainaba singapore sing selakli administrator da akoina hojik haijagadori bache athuba matamda election tawbiraga akoigi elected person board of director ama kaktang phamalaga bank se akoi iramdam gi bank ni manipur le lejaga branch mapan ni hojik leidi mapan se fajana run tawri aduga अखोई अमतंग क्रमाइन तौदना अखोई बैंक से अखोई नेशन की थाक पुथोप ngамननबगी वाखंदो अखोई खननबगी तंजादो लौबदी Kerala the Communist Party of India Marxist CPIM gi thawmi singna BJP amasung RSS ki thawmi singda phu sebe ki thawng yaning di hainanga se Bharatiya Janata Party Manipur Pradesh ki thawmi singna wak nifam sathakre Nitapa Sudhekta Laiba BJP office Mamana Sataki Wak nifam aduda Saru Yakiba BJP Manipur Pradesh ki General Secretary Organization P Premanandana Hai CPIM na satharali ba thawng asi laibak thibani haina penda phongdoki Wakan infamadu the BJP Yuba Morsa amasung BJP Mahila Morsa agi thawmi singsu saruyaki. Kerala da BJP ki workers sing CPM Kangbuna hatpa RSS ki prachara sing hatpa adu BJP ki office da maram chadna lan tabagi mong office thugaiba marale jadaba BJP ki akoi karikata sing da otpa nei bidi mayokta masi ki dana ji pangthuk chabani matam sang na masi ki miot minai ki thabaga che Kerala da CPM ki kangbu sing asina yamna tatna pangthokpa ngasi phawbole tra pangthokpa masi ki mayokta koi barat chinba thungna Bharatiya Janata Party na pangthokpa protest ki saruk amana Manipur da su akoi ngasi ki protest pangthokuni Chief Minister Nong Thomam Biren Lusingba BJP government na Manipur da transparency oiba government ama lehengani haina phongdokkiba gi matung ina Manipur Pollution Control Board amasung Khadi and Village Industry Board ki chairman oiba tanatana MLA L Radaki Shona ma ki local area development fund gi ani suba saruk apunba senpham lupa lak nifu kendra se ki tongan ba works program gi beneficiary panda
Sijinaba Bishnupur District Deputy Commissioner Bobby Waikomda Kushinakre, Sijinanaba Kushinakre. Bishnupur Mini Secretariat Conference Hall the Pangtoki Batorum Aduda, Eldaki Shunhai, Development Gidamakta, Thadrili Basenpam Singasi, Miam Gini, Government Amadi Minister Singinate, Loinana, Sakwat Taurangi, Thadrili Basenpam Singasi, Miam Nasusumna, Tamoy Sengna, Sijinanaba, Maki Maiketik Apple Tauki. District Police Lakotpa Section Thaurang Manung Sanangasi Ayupung Manga the Gipung Tarufawa Infal East Ki Konung Mamang Purido Malay Kayamaso Nongpok Inkol Gimapam Singda Tibum Kitabak Satakre Tibum Kitabak Adu Infal East Ki ASP Kabib Kegi Supervision Makada DSP CDO L Deben Singamasong OC CDO Infal East Ki Inspector Lungthang Waifen Lusingdan Satakibani Nupi Kunmari Yang Napuna Mio Sani Ahom verification Tauki Mio Mari ID proof Yaw the Badagi Makata na Wahang Pahang Satanabaki Damakta Porampan Police Station da Puki. Malem Pumbada, Malem Gisinzaki Numit Pangtok Nabugum, State Asidasu Numit Asi Pangtokre, Malem Gisinzaki Numit Taramadu, Directorate of Agriculture and Sendana, Sanjan Thong the Labor, Directorate Asig Office the Pangtoki, Taramaduda, Agriculture Department Assistant Secretary Department Sigi, Director Young Officer Singamasung Miokayan Yaki, Saru Yaki Bagwang Lusingna, Malem Pumbada, Mio Isar Taramatu Desmik Ahum Lomdi, Java Fangdre. Sakwalagliba lam singdana hena chaba phangdabagi awaba si mayoknari mi masing hengalakpa masung law singu tawfam lamdam sing lambi sorok semba building sing sagatpana chanabagi pothok puthokpada hena phibam soksilakli habu wafam sing su fongdoknaki. Manipur ki Governor Dr. Nazma Haptulana and the Summit in World Cup da India represent Toriba Manipur ki Sanru Singh Wokre. Manipur the Ladiba players Singh Waiba Koffers Pan Ama. Siam Naba Mahaki Maike de Honagi Haina Manipur Governor the Fongdorakli. Ngasi Nongtil Sanarui Taruk, Dhiras Moirang Them, Boris Thangjam, Nengtoinganba, Kuman Them, Suresh Wangjam, Muhammad Sahajan, Nongdamba, Naure Mamadi, Sanarui Singasiki Mama Passing Governor Ga Unaki. Governor Sanarui Singh India the World Cup tournament Afaba performance Pibagi Damak Apin was Fongdoki Lunina, Makatan Hena Faba performance P Nana Pung Tawaki. Pangwi Singet Tung the Unabada, Governor State Asiki players sing Pung Naba, Koffers Fan Ama, Sem Nana Honagi Lunina, Manipur the Prime Minister, Narendra Modi na Sports University, Maikom Hang Dukpuka Marilena, Lakpa Hiramasiki Matanga, Pung Sing Singin Hainasu, Tazaba Fongdoki. So I'm trying my best to get some ideas and discussing it. Now that we have got the Manipur Sports University, which will be starting very soon. When I was in Delhi, I discussed with this matter with the authorities over there that they can, the complex which we have over here for the national games, they can start the faculty over there. Under Summit in World Cup tournament, the Singthaninga performance Piba Ngamkiba goalkeeper Dhiras Moirang Them na Mangonda Hausik Fawbagi Oina European club Amatana approach Torapa Laitri Haina Fongdokre. Dhiras Nahai, Wafamasiki Matang the Karimata Haiba Ngamde, Fongdoki, Nakalamramda, Handak India World Cup tournament Asina, Makoi the experience Kaya Amapiri Amadi, Makha Tarapa Games Singda, Apapa performance Piba Ngamgani Haina Tazabas Fongdoki. Panbayaba Amana, National Media Karada, Dhiras Moirang Thembo, European club Karana approach Torapal Lady Haibagi Wafam Fauba, Lakibani. National Students Union of India, Nasu, and the Summit in World Cup India represent Toriba Manipur Sanru Singbo, Wopaki Tarama Congress Baba Napang Tokre, Taramadu the MPC Semasu NSUIG as with the member Sing Susariaki. And honored to be part of the team. I was very lucky enough that I could make in the final squad of the World Cup, which made already history for the Indian team. And we have learned a lot during the entire tournament. I think this experience will help to do much better in the future. I really don't know this till now. I didn't get any direct contact to me, so I don't know. I didn't consider this at my like things are not settled well. Okay. So we need time to.
India na yumbu oidina hausi sathari ba FIFA Under-17 World Cup ki India team gi mahut sindana sanaraba Manipur ki football sanruni pan ngasi Manipur laingakna haraute am oktuna mangjongna na pigan hena laukthok ki ba lupa lak manga manga senpam ado Chief Minister Nongthom Birena kusinakre Chief Minister ki secretary ta pangthok ki asamba thorom amada hairiba senpam singasi sanaruni panda kusinaki bani sanarui singopu ki thorom aduda Chief Minister Nongthom Birena sanarui singbu puning thabuladuna sanaba matamda mai pakpamadi mai thiba haibase sanaba ki masatne adabu pikraba mioi lak kunthra romdabak leiba Manipur dagi sanaruni panam mioi crore kaya leidiba India ki maut sindana World Cup yawba ngamba haibase chawthok chaningai ne Indiana championship asida ki mapan thokiba asida pungning hantaningai oide sanabung practice Chinjak amadi infrastructure da ka hianna sakhal ibana sakhot kibana meri bak na ngam kibani adabu Manipur ki sanarui singna pi kiba performance thaganingai oi Chief Minister na makata na hai kibada Manipur ki sanarui nipan World Cup ta India ki mot sillaga lamdam asida play amata phangdabasi thamoi soe masi thoktanaba Manipur laingakna malem ki thakta sanaba yaba football ground semgotlagani hai ki nakalamorom da Manipur Legislative Assembly ki Speaker Yumnam Khem Sanasu Sanaruni Pan bu okre Assembly ki hold the pang thokiba thoram amada Sanaruni Pan the sel gi oina lupa sing manga lengyan phi amadi memento khudol tamdan Speaker Khem Sana Sanari singadabu makata na sanadun lebak asagi mingset pura po oira sunaina e papawsil pikre Thoiba ka bai du di sports the any field the laini adum not only in the sports akoi bahut ju thoiba ka badum le but it is seen normally but the performance aduga madugi spirit boris la kok sokpoda okay and bandias yelga tholpoda okay good that's the spirit ado khoi am nungai khoi Manipur gi lak kumapan kunthra muksina noi ina sanaba tawbudu dai khoina nungai khiba ahing dumna de kanamta noi harauna dana adu yawbudu ge khoi da chok thuk chebudo Both hill and the plain. Adu aikoigi yamasok tuk chaningai ni noina the World Cup FIFA gisida ida noina India gi represent orga yoriba adi matakta the only goal sumba international level gi World Cup kumba the goals and by siam na musi atang poni koi digi advance hoy grabni na football da kari wari bahari bu question adu moiga tawa performance da yam nop ten lawi khodi nop ten lawi adu matung da hena fajana performance bignes khali United Veteran Football Association Manipur su sinduna sangangai awanglaikai da leiba RK Fortune Developers Private Limited ki Managing Director RK Ramesh Sugiyumda sanaruni pan butaran opugi tharama pangthokre sathariba World Cup asida India na Group A da USA Colombia amasung Ghana akan mamong da lamba tauna ki ba match singaduda maithi ba nangkraba su India ki puwari da ahan oina Under-17 Boys FIFA World Cup da saru yaki ba sanari singadugi thauna lingzelamadi sok thaban naidana sanaki ba matching adubu miyeng takiba lamdam asida leiriba miyamgi thamoibu sumbat pangamki Under-17 da moi di World Cup ase kaino se moi loina khange adi moi World Cup se kamangai tawi ka facilities quality je adi World Cup se khoi di aham boina sanabani na khoi adugi akhang ba knowledge to adugumba khoi de amata leijada bai foreign coaches pu de moi di khange World Cup se kamai tawi karamba standard leigi do adu akhoi players adegi leiba khoi India da leiba mi ma'am se di World Cup standard se adi khangbi ba wat pa adugum bagi hadi condition ma'am hadi akhang ba khoi football bu support tawi ba di football bu khangbi ba ma'am na di hadi kasu kai di akhoi na sanari chief adi fazana sanai gum haiba encourage tawi ba ma'am yawe akhoi da sunungai Lenga ki lusing basing political organization amasung tongan civil society organization sing khaktana mahirui sing nasu FIFA Under-17 World Cup ta India gi most senior sariya ki ba Manipur gi sanari singbo harau te am okre ngasi Kansipu da leiba Imphal Public Higher Secondary School gi mahirui singna National Highway da tholak tuna sanari singbo harau te am okay loinana school campus manung da achamba thorama ma pang thoktana school asigi found su oriba principal Asem Kennedy na Manipur gi sanari ni panamadi makoi gi coach ani gi damakta punna lupa lak ama piduna pungni thapatki Dasena angang sing asigi magi hona bakanba makoigi imung manungi condition sothara bakaya adubum nathe dum thamlaka na makoina ngasigi asungba World Cup ki player ama oina makoina tholok pese masidai da ikoina makoigi masak khangduna awang patha ki honor piduna hairi ba sel gi mateng goji pangjabane loina school asina aikoigi sanaroi sing amade mahi masing tambada aikoigi afaba sada sadi khudi makus da koina sel gi mateng pangdun lagli huji huji school asina football bu yamna
promote tona bo hona jaba loina na school sta game jan sports ta hoji hoji akhoi ki fitness center akhoi world class ki body builder puthok sagre amadi India da pangna thokba akhoi ki shooting range am school sta hangdokna lari kakta natana sano khona bu su miyeng akana miyeng thamli habi ki pandam da ikon ngasi ki asikul ba angang sigi su boy khoi kai khuna boy ngasi reception ma si pangthok sabani Manipur Miyam and the Summit World Cup ta India represent Tauruba Manipur ki Sandra Nipanbu Star welcome Pikre Lanai Mio Yamadi Lup Kayana Sandra Singasi Baharau Tiam Opakalunana Pangthokre Sandra Singasi Marakta Diras Morang Temamadi Team Captain Kiam Amarjit Amadi Star Scorer Jackson Taunawjambu Unaba Amadi Puna photo Namina Bahunaki Mafam Kayada Nipi Masa Sing mobile selfie launanaba Sandra Singasibu Yomki Adabu Sandra Sinamakagi friends sing Bupuning Tawatpu Oina Kodong Sadaba Kayagi Marakta Ngayaktang Wedabasu Matam Piki Sandra Singasibu Unaba Lakiba Singna State Asigi star player Oikraba Sing Asigi Matam Kara Unaba Fangbada Apen Basu Fongdonaki Science School Infal ki Mahiroi Oiramba Nongdamba Naurembo Science School Infal All Boys Football Club na puning thawat po oina lupa lak ama kusinakre Kairak lerak asobada laiba Nongdamba gi yumda pangthokib asamba thoramaduda kaksingi DC na handagi football match sing asi ubada player khudimakna amata oina punna sanaba aduda nungaiba fongdoki ASP Singazit na haikibada handaki India ki World Cup team aduda Manipur ki Sandra Nipan Europa asina Manipur asi sports ki powerhouse ni haiba sitakli AFC under 19 dasu Nongdamba da saru yagani tabada nungai basu fawi club asigi maike dagi Nongdamba gi tungi damak dasu isorda thauni jagi Nongdamba gi maike dagi su Manipur madi India gi oina mai pak naba lepta na honagani haina su thajaba thamki World Cup under 17 da masing nipan naropaje moisu loina ba khoina mateng pangjaningi adubu khoina khara henan khoi school gi sani school gi oiruba naksalu bunina mangon doina kare emphasis to kharam mongo na pibagi wane do matung tarak padasu any angamba khudong chab do lojage moi sanroi sing du bu khoina harawa nungai ba amadi tungda phajana mai pakna afaba sanroi mo oinana ba khopun shoda nijari अखोई मैं पुनम सपोर्ट तौबीजी हेन अखोईदगी अहेन कईमत लेते पैसा ओरो कईमत लेजे अखोई पैसा कई मतम चुप याम अखोई पुलपना मैम प्रजा मैम अखोई सपोर्ट तौबीजी सिदगी हेन कईमत लेते है आई वखंदी खनजे मथंगी हजिकु वर्ल्ड कप लोग्रे अहेन हेन क्या अखोई कन होनजदना इंडिया की मणिपुर की सोदना माई पाक पुरप होजगेना मैम हाजरी How's Matang Swida, break a Matang Lozake, Manipur, the Maling Tongan Tongan, but Epau, Singer and Ekoi, break the game to 200k, impact this for make that review. Break Matunda, Taran Osari, Hosibakata Pauda, Health and Family Welfare Minister Alzenta Komana, Sar Yadunangasi, Lamian Sanglelda, Kia found the Sangi, Tartarlik Suba, Mapokuman Torampang Tokre, Punsi the Singer of Kudimak Mayong Yaduna, Mie Kudimak Nakana, Wanaba, Tangai Fadihaina Minister Zenda Komana, Tauramad Fongdokre. Atan Matadokuna state asigi Sakot Nabagi Damak Lamda Karada Wedabasu Angamating Pang Nasiha Minister na Makata na Fongdoki. Kia Foundation say English ni Amada non-governmental organization nama oina Haudokuna Ngasi Fabada HIV AIDS ka Sago na dun hingliba singi ay fan nabagi damakta Tabak Tarom kaya Pang Tokuna Laklibani. Zonal Education Office Zone 3 Thaubalgi Makada Laiba Cook Singi Thama Pangi Kusuman Lakliba Sako Bamangda Pitok Yu Haidana Ngasi Zona Sigi Makada Lakliba Laiba Cook Singna Star Yaduna Thaubal Wang Matabada Wakanifam Fam Kre Wakanifam Maduda Star Yakiba Cook Amanahai Kum Amagi Amuktang Tang Thokpa Ningol Sako Bakumay Lakli Adubo Cookis Hinpamda Lajari Beningol Singdi Harau from Laitre Cook Singi Thama Pangi Kusuman Housing Pitok Pidri, Masina Maram Odaga, Cook Singdi, Kumaya Sisar Yaba, Namgani Tazidre. Education Gamalian Makok Tongba, Sing the Matam Kayagi Mamang the Gihona, Atuanba, Kusuman Sing, Atuanba Kusuman Sing, Pitok Pina Bakayar, Hijakre, Adabo, Ngasi Pauba, Tabok Wina Pang to Pidre, Ningol Sakuba Mamang the Kusuman Sing, Pitok Pidrabadi, Sak Tombolipagi Pire, Lauragani. Cook Sing Awaba Kaya, Lengang na Tausabi Drabanina, Cook Sing Namakata Bakongjang Oina, ZU Office Sing Solon Sinabasem Sabalore, Madu Fabada, Kusuman Sing Pitok Pidrabadi, Hen Akan Bakongjang Kaya, Sangsilagan Suhaike.
Fanthoi Housing Finance Limited na Khwaraman Kaithel da Kaithel Phamliba Chahi Yamlaba Ima Singda Khudol Potam Kre Ngasi Tamliba Khudol Asi Fanthoi Housing Finance Limited ki Tarahundalak Suba Mapok Kumona Lakwa Amadi Ningol Sakobaga Marine Tamkibani Loinana Imphal gi Khwaraman Kaithel da Mi Sinba Hengalakpa Asida Tonganba Bazarama Leihenbagi Panamda Uripo Green City Haiba Campaign Amasu Haudokre Koi puna mak angtang unity laina with a collective strong responsibility amal lomina raga iram dam se upgrade tauba haje akoina 17 ahal imai bel khandok khanga chare 80 amasung 80 above up to 95 years fogi ado akoina tamjani ngai se imai be 95 years subira basina asuki mati actively thabak tawiba si uraga na koina harau jaba nungai jaba ima singsi matau tamba khoi mathau tadra akoi makoi gi macha masu singni ima singsi na pokpane ima singsi ki head ma ima gi seba tawanga ba habisna akoi isur seba tawu ge dori bani akoi na ngasi ahan singda akoi na tamjari ba kudol pot namjaba khara se koi laiba ningol chako baga loina na amasung green city hodokpa ani siga punna tawjaba amakhangni Hauki August Kuntra Mathwede ki sale taruk subna photography study and photoshop ki matang da satharakpa entrepreneurship skill development program ngasiloshin kre micro small medium enterprise development institute government of India ministry of MSME Tagil part industrial estate ta satharakli skill development program asida sar yakhi ba training kun manga da certificate singsu yanthoki Lamdamasigi nupi ki AKMO ge polam singi oiba sorom Gozilaf ngasi Imphal ge chingmedon da laiba Thangal Plaza ge second floor da gozilaf.com ge founder Ramina Hauroksam ge mama its mema madi its sanatombina haunobe matung ina ngasi ayupung tanamathoi taba matam da hangdokre gozilaf.com ge founder Ramina Hauroksam na Fongdorapagi matung ina Gozilaf hairiba brand asigi polam sing asi online gi kuthang dasu miyama laiba yabagi khudong saba lai hairiba brand asigi polam sing asi quality laiba mamalsu miyamna affordable oigadaba polam sing ni Gozilaf brand asi lamdamasigi nupi singda dedicate tawbani haina suramina haurosana makata ki Emphasis ti ahambadi akoina Gozilaf se personal intimate products the pizza bane lingerie section da aduga sum akoina kahani chawkhalakpa da haigadra diversify torpa da akoina fashion contemporary wear adagi Indian contemporary wear da laksa bane ba branding ne Gozilaf is a brand itself aduga gozilaf.com hire akoina online space to hire bane ba aduga Gozilaf itself is a high good quality brand in India now Lamjing ba cab service ki Imphal da nauna hangadori ba taxi service asigi mangwina lamdam asigi miyamda khanganaba gi pandam da car rally ama CF amasu PD gi minister Karam Syamnang ase ayupung tare tab matamda nagamapa la laiba Lamjing of finance ka office ta gi lamthakre ngasugo rally adu gi manung sanna better people for better society haiba motto da Imphal gi mafam ayama da taxi service asigi awareness su pigani haire ngasigi car rally adu da puna car kuntrana saryake Metro City Singda Ladiba Taxi Service Kumna Imphal da su ahuma amasung araiba mawongda lamjing ba kefna service pina ba pandam thamle Thawbal da sungasi malengwe sinja ki numit Mahila Kisan Diwas Laumi nupi singi numit pangthoki thoramadu da KVK Thawbal na sindana kendra adu ki training hall da pangthoki bani thoramadu da agriculture department ki makok thongba official sing yauna mafamadu ki miyamna saruya ke Voice culture in music therapy haiba hiram asida lecture kam demonstration program ma pangthokre thoramadu Sri Bal Mukudev Government Music College na sinduna college asigi hall da pangthoki bani thoramadu da MA Music Vocal Jarna Vyasna Voice culture madi music therapy ki matang da mahiru sing pungning law sing oiga da wafam sing thamki maruena voice semgat pada kari isana kari karama thawong sing paikat pa yabagi habi matang da so mahiru sing da takpi ki haksang amadi wakhali exercise so honba ge tongan ba makhala masung konthok seng na isai karam sakada ge habi matang da so jarna vyas na takpi tambiki jungle cutting laiba HT pole sindokpa masung line semga daba laibana 11 kV singjamai feeder na
mai piriba mafamsing October ki tang tara tarik ay pung tarama thoidagi pung mari makai fawba mai mutkani haina MSPDCL IED3 Singjamai subdivision gi manager na thadorapa siolama na khangalakli hairiba sida Singjamai songtham laikai dagi kawa asem laikai fawba mai mutkani haina siolachina makha tare Infalis ke manung san laiba Hari Khago Makong Development Committee Lingkat Kibagi Ahan Foundation Dege Thoramangase Pang Thokre Nimit Asig Marilena Legal Awareness Program Masu Hari Khago Makong Thangapat Mapal the Labor Committee Asig Sangle the Pang Thoke Awareness Program the resource person Okiba All Manipur Bar Association Ambagi ex General Secretary Advocate B Supriana Woman in Law Masung Crime Against Women Gimatang the Wangangki Loinana Sal Welfare Committee Infal Whiskey Sia Person TS Ras Kesona Pokso Act 2012 ki matang da mariksuma wafum sing so phongdoktuna laikai du ki miam da khangan ki ya school assembly constituency ki MLA ts saitawata sosar yakhiba foundation de thoram aduga marilena na Manipur gi maidingu lai semasana jawba ki apokpi leimarembi tampa season laikida bada minute nitumin leptuna awa so phongdoki ai da jeni mo wafum di thanga pa koi kanna ba matang re mo de section lai ko da min ki si mahun gumsi takin kung yasing masa halan gi si apo meyam amaga pun na mati pang ra madu ta na ko ne si thana pun ge ko ge lai ru pa ja mahun gumsi lam ko ru meyam gi pung jing jing mo ye ba ko hum si ko ko na ta ra na ina ta le ni hai na ko ni lai ko ni ta la mo khana di govinda gi lasun uni ni no si yo ni pung ni na khana ba ko so madu mati na apo ye ne si Tata Motors ke anoba gari LPK 1212 ngasi achama thoram amada sangai pro da laiba Tata Motors ke showroom da Public Works Rural Development amasung Panchayat Raj Minister Thongam Bisujina launch tawkhre Manipur ke hauju oriba lambi gi phipam sadaba asig da chunana semdana gari asi phatraba lambi kaya da su ningthina thawba ngamna ba mawong da semlakpani haina Manipur Golden Travels ke director Amarjit Singha na thoram adugi khodong shabalor da phongdoki masigi gari asina asaw soba thabak suri ba mafum singi oina chauna thaudang logani anaba model asina pochai puba ngambagi chang asi yamne heli haina Tata Motors ke maike de ke thamlakli Anglo-Koki War 1970-1919 Centenary Commemoration Committee na sindana Anglo-Koki War gi sahi chama subagi mapokuman thoram hayeng loan pi bilis ta pangthokani lamnamasagi miyamna thoram asida saru yana na committee asina thadorapa siulamana paujelakli Moirang College STO HTC Sub Treasury Moirang Hospital amasung Dairy Farm na singba maruiba mapum sing tariba lambi thingzin khre Moirang College ke mahiroi kayana lambi de thoraktuna akut atong na thallaba ising thumjilaba lambi adu semdri fawa thingzin kibani lambi thingba adu na mapum adu gi imaibel kaya su thoraktuna lambi thingba adu da saru ya kheluna na wakan phama masu phamki imaibel sing adu na lambi asi athuba matamda lenga asina semdin bi haina su phongdoraki Hauzik sanabagi pauda Taramata Suba Chawang Soka 2017 ngasi more the labor S Moljoy Playground Haugre S Moljol Youth Club Sinna Satagada football tournament to Indoman Friendship Chamber of Commerce Moregi President Saikozang Bite in Haudoki Haudobaki Taramaduda Organization Kayagi Music Amasung Mapamadu Mukanasar Yaki tournament Haudobaki Taramaduda Holem Fa Youth Club Amasung Kulmi Football Club Anigi Marat Akan Mecham Sanaki Technopol district oina pangthok tournament asida punatim kunna saryari A Pratap Singh Memorial MU Inter-College Men's Football Tournament के quarter final match सिंह सानाबा शेम साबलोई करे ngasi regional college sazingi sanabung da sanakiba tournament sig ahan match da South East College Komla Thavina DM College Science pa Panjal aniyama da maithiba PK satariba football tournament sig anisuba match dana Presidency College Modbungna Biramung College Sombung pa Panjal aniyama da maithiba biwangamki Manipur University Sports Committee ki miya makada regional college judging na sinduna satariba football tournament sig da tim kunanga saru yari hayeng tournament sig quarter final sing sanagani Lagli batang tara nepa yim sakasya nemit ke pung tere makai tabad all Manipur Saibi Association ke tara mapalak suba mapokumon thang tagi sanglen kongman okram sutekta pangthok lagani hain all Manipur Saibi Association na thadorapa sirula mana khangalakli Saibi lupta yauri bathang ta lup singi
मिसक मियोइसिंगना सरुक यानबा पाउजेलकली तारुक सुबह मांगसा ताबा इबोयाम अमसुंग पुइनाबती मेमोरियल लीग कम नॉकआउट कांग टूर्नामेंट खुंद्रापम केंद्र कांगकुट सेमीफाइनल संग्रे सही यांखई अमसुंग होमफु सुरबा मियोइसिंग ओइबा केंद्र वाइस कांग टूर्नामेंट असगी ngasi सानकी टूर्नामेंट असगी अहानबा क्वार्टर फाइनल दा खुंद्रापम केंद्र कांगकुटना थांगबन केंद्र कांगकुट पांजल 13 दा माइथिबा पी की लुनना सेमीफाइनल समंगमखी सिंगजमई कांग एसोसिएशन सिंधुना सिंगजमई सिंगामथक नामरप मांदो कम्युनिटी हॉल दा सथरिबा कांग टूर्नामेंट असिदा कांग खुतरा माथोने सर यारी हयेंग सानगदबा कांग टूर्नामेंट असिगे अनिसुबा क्वार्टर फाइनल दा ओइनाम केंद्र कांग खुना मसु नामोल केंद्र कांग खुन अनिल लमा तौनगने हौजे अरोबदा मोरबप अमन पिजरी गवर्नमेंट स्कूल तरा पुलग मॉडल स्कूल सेमना प्राइवेट स्कूल सिंग सांगदमनब ngamnanaba गवर्नमेंट ना होनरी हाइना एजुकेशन मिनिस्टर राजेश यामना फोंगोखरे मणिपुर की हेल्थ मबस हैंडीक्राफ्ट इन्वेस्टमेंट तौबिनबा अमदी ट्रेनिंग पीबीनबा मिनिस्टर थोंगाम बिसोजिन स्वीडन की इन्वेस्टर सिंग दा फोंगदुक अमने हाई डिसेबल सिंह निंगतम सतोक ससिन तौब यानब थकाय म सुबना सथगदब तरा सुब फोर्टनाइट बारियर फ्री कैंपेन नसदि हौदोखरे अमसुंग अंडर 17 फीफा वर्ल्ड कप 2017 सर याकिबा मणिपुर सादर निपान बु मणिपुर लेंगाक यामना तोंगा तोंग लुक सिंग तरा ओखरे